Praja miyamna tawhaningba apambasing lenga asinasu khangi adubu taha tawba yadaba madi khudong sadaba sigi miyam awaba khara khangminaduna ngasigi mirol amadi tungda lakadaba mirol gidamak sapagadaba constitution gi makhada ngak senaba fibam ama oiraknaba hotnari haina Chief Minister N Birena phongdokhre wafam asing asi GP Women's College ki Central Hall da Manipur lenga nasinduna Power Minister TS Biswajit Education Minister Basanta Kumar MLA Sagol Sem O KB Devi Irengbam Nalini SS Olis, Security Advisor Kuldeep Singh, Chief Secretary Vinit Joshi amadi laingaki atai maku thongba lusingba kaya amasung police officer kaya na saruk yaduna pangthokhre Nupi Lal thouram da phongdokhibani mangna makha taradun hai chahi taret khuntak pahak taktagi thengkang kaya da awaba kaya mayok naduna laglaba lamdam asigi mama oibi kaya gi thodang asi ngasige laingak asina kauba leite mama oibi singi awaba sing kokhannaba haiba wasak amaga loinana laingak asina changsilakhiba khongthang singna matam khara nungaina lehenba ngamlam labasu haukiba chahidagi tholakiba lamdam asigi irang asina mama oibi kayada amuk nawhonana piriba saitheng sing asi fanaba central amadi state lengak anina permanent solution ama puraknaba kan honari amadi BJP na luchingba NDA government asina nupi oibi singi oiba chada 139 gi reservation piduna thabak thoram kayada khudong chaba piduna lakli masina nupi kayana thabak thoropa matam khaknatana lairik laisu tamlingai matamdagi oinasu khudong chaba kaya piri Masida natana Manipur gi mafam kayada ima singi oiba kaithel kaya su sakhre madugi makha tarakpa oina hojik su ching amadi tam animakta anoba kaithel taranithoi amasu sagatnaba sem saduna leire haiki losilakpada handak khanghaudana mangkhiba laisram Kamal Babu phangnaba security force ki combined team amana makoi gi ngamjaba maungda kanna thiba humbagi thabak chathari marak asida aikoi masel gi marakta leiba bhab tanataba sing punna phaminaduna bhab taminaduna lamdam asida shanti hanjalakna bahotnaminasi haina phongdokhi Bagi coaching center isa sing mapana sa tonganba UPSC di Union Public Service Commission di NEET ki ngamdaba sing maya mo hanta hane Union Public Service Commission di koi coaching the director of the hana center na person oh na putoka sa state government free the coaching chatra chani jani matka ko select kawe hanta su written the Manipur ki mo ahum mari mo yaw mo Ado to nakira hujik nahan chief secretary ka koi ka tarukanda NEET ne atai competitive exam kung dilaw ko yan na virtual coaching si direct adung question answer kung mabaya sum nagi wada aduna virtual imana lecture fire magata am maguna to just now na su sigagi mangona khangni ma question hangba ya ga de facility yo madugi koi launch ko gre aduna sugumba akoi ki dele ba talent mayam su exposure later but again when the number of our mayam se when kan makhagi upai sin na kan koi education department ki khang da ten han kai waja sin chhatra kamaina tammi ge hai bi training tum lage koi graduate am goire MA am goire yar kan waja khang le ne to but huji adu to education department ki makhagi koi sar education nam ho kan how to teach the students